ngasi mayamda ligadawriba wari asi corruption gi chaitheng phanglabi nupi amagi warini wari si haujaраklage sarkar gi thabak loisang sing asi mafam khudingmak imanda manai karigumba mafam kharadadi thabak tawriba miyusing asi yamna phabasu hek yawi aduga karigumba mafam dana hek yamna tamthina phatabasu yawi mafam khuding amata hek manade adubu senja thumja haiba asimadi yaudaba hek yamak yadabagi mong amadi adumak lei nahangna karigumba thabak ama yamna darkar hek oirabadi nahaki thabak adu hana tawbinabagi damak sel kharadi pidaba hek yamak yade masi taibangpal asigi chatnabi ama oiduna adumak leiri mipum khudingmak senja thumja tawi haibadi natte adubu sarkar gi loisang sing asida thabak tawriba miyoi sing asidi apikpa klak tagi hauraga chauraba mantri mandol phawba senja thumja asi ngamnamak tawnari merina sarkar gi loisang amada second grade ki klak oina thabak tawribi nupi amani mahaki thagi tolop yawba envelope adu hangduk ningmanbana mahaki table adu yawnaba yamna thuna laklami numit adu july gi tarik 15 oirami merina mathangi numitta mahakna hojik leiriba mafam adu thadoktuna menila yawnaba chatkadawribani maramdi mahangna chahi 5 dagi ngaijaraklaba mahaki promotion adu phangle merina ministry gi office ta mahak chahi kunna hena thabak tawraklabi nupini haukiba chahi 5 asida pochai gi mamal atia pakna wangkhirami amadi paisa yamna yaudravadi hingbada yamna waba matam ama oirami mahaki promotion phangbagi paisa adu yaudravadi mahaki khwaidagi pikliba macha nupa adu college tamhanba ngamloidawri masida sunattana chahi ahum lomgi mamangda mahaki mapuroiba adu yamna kanna ngamdabadagi layingnaba hotnabada mingondagi sel mayam ama pusilami merina mahaki phampham adu yorakladuna mahaki thagi tolop yawba envelope adu hangdoktuna envelope ta yawriba paisa adu yamna seksinna munna masing thirami envelope adu da punna peso 250 yawrami peso hairiba paisa si america gi leibak khara amadi philippines da chatnaba paisa ni mahangna ngasi phangliba paisa asini mahangna manila chatpada pugadawriba si merina hall adugi aroiba office aduda office adugi chief adu unaba laklami chief adugi secretary aduna mahaki office aduda chumdring changnaba hairami chief adu akampet jamna yawba magazine ama paduna leirami mahangna pariba magazine aduda fijet figai setpi nupi mayam amagi photo su yamna yawrami merina chief adugi mamangda changsillaktuna leplami adubu chief adu mahaki magazine adu adumak paduna leirami mahak onthok-tuna Merina-da yenglakti chief asi chahi 50 mukki lenga oirami aduga mahak ahal osilakpagi makoksu tangsilaklami mahangna magazine adu pana Merina-da mahak hayeng chatlaga dawba natra haina hanglaki Merina-na mahak chatlagani haina khumjai chief aduna amuk mahak Manila-da lairabadi hapta amada numit humni thabak subagi matam phangani maduna mahak yaragadra haina hanglami Merina-na amuk mahak ahenba numit humni amasu thabak sujagi haina haijarami chief aduna karisu akaiba leiti haina hairami chief aduna amuk makha taraki mahangna Manila yauraga mahaki khongrau tunaba Manila-da phangba gabardin hairiba samtu makhalgi phi adu mahaki khara leibirau mahak halakpaga paisa pigi haina hairami Merina-na mahak soidana leiraki haina hairami gabardin hairiba samtu makhal asi mahangna leiba matamda yamdrabada peso humphudi changani mamangi matamdasu chief aduna Merina-da jeans khongrau ani leiraku haidana Merina jeans khongrau ani leirakhi jeans sing adu peso chamaga kun piduna mahangna leirakhi adubu mahangna halaklaba matamda chief aduna mangonda paisa pibikhide Merina su mahakarisu haijaba ngamjade maramdi chief adu yamna phattaba mi amasu natte samna hairabada Merina-na hapta amada thabak numit humni suraga mahaki tolopti soidanaba pibiriba asina takpadi mahak yamna phattaba mi amadi natte masida chunattana chief asina mayamda yengba mijenga Merina-da yengba mijenga kharasu manade ayuki pung 3 taba matamda bus adu thauba horami tampaki lau mayam ama satliba phajaraba mafam adu
ꯐꯥꯎꯗꯨꯅ ꯕꯁ ꯑꯗꯨ ꯊꯧꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯅꯨꯃꯤꯠꯅ ꯌꯩꯕꯗ ꯂꯨꯔꯕ ꯏꯁꯤꯡꯒꯤ ꯏꯃꯥꯏꯁꯤꯡꯗꯒꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯗꯨ ꯇꯔꯪ ꯇꯔꯪ ꯊꯛꯇꯣꯔꯛꯂꯝꯃꯤ꯫ ꯃꯅꯤꯂꯥ ꯆꯠꯄꯒꯤ ꯂꯝꯕꯤ ꯊꯣꯡꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯄꯨꯡ 10 ꯈꯛꯇꯃꯛ ꯆꯪꯂꯝꯃꯤ꯫ ꯍꯥꯟꯅꯗꯤ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯪꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯆꯥꯎꯈꯠꯂꯝꯂꯦ꯫ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯎꯅꯕꯗ ꯃꯦꯔꯤꯅꯥ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡ ꯑꯗꯨꯗꯗꯤ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯔꯤꯅꯥꯅ ꯂꯩꯔꯤꯕ ꯇꯝꯄꯥꯛ ꯑꯗꯨꯗꯤ ꯌꯥꯝꯅ ꯏꯪ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯦꯔꯤꯅꯥ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯃꯛ ꯑꯣꯏꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯃꯌꯥꯝꯗꯒꯤ ꯑꯗꯨꯃꯛ ꯆꯥꯡ ꯇꯥꯗꯅ ꯍꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯃꯦꯔꯤꯅꯥ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯌꯨꯝ ꯑꯃꯗꯤ ꯁꯥꯕ ꯉꯝꯖꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥ 3 ꯄꯣꯛꯂꯝꯃꯤ ꯑꯃꯗꯤ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯑꯃꯅ ꯑꯃꯦꯔꯤꯀꯥꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯩꯁꯥꯒꯤ ꯃꯃꯜꯗꯤ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯆꯥꯛ ꯊꯣꯡꯅꯕ ꯒ꯭ꯌꯥꯁ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯁꯤꯡꯅ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯃꯣꯁꯟ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛ ꯍꯞꯇꯥ ꯑꯃꯗ ꯃꯅꯤꯂꯥꯗ ꯑꯅꯤꯔꯛ ꯆꯠꯇꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯣꯠꯅꯕ ꯂꯦꯞꯇꯕ ꯃꯇꯧ ꯑꯗꯨꯅ ꯑꯀꯣꯟꯕꯗꯗꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯃꯣꯁꯟ ꯑꯗꯨ ꯐꯪꯂꯒꯅꯤ ꯍꯥꯏꯅ ꯑꯣꯔꯗꯔ ꯊꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯕꯁ ꯑꯗꯨ ꯃꯅꯤꯂꯥꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯦꯔꯤꯅꯥ ꯃꯍꯥꯛꯀꯤ ꯄꯣꯛꯃꯤꯟꯅꯗꯕ ꯃꯕꯨꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯡꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯛꯃꯤꯟꯅꯗꯕ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨ ꯊꯥꯏꯅ ꯃꯍꯥꯛꯀ ꯄꯨꯟꯅ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯔꯤꯅꯥ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯃꯍꯥꯛ ꯁꯣꯐꯥꯗ ꯇꯨꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯚꯔꯥꯒꯤ ꯀꯥ ꯅꯝꯊꯤꯕ ꯑꯗꯨꯗ ꯂꯩꯕ ꯑꯗꯨꯗꯒꯤꯗꯤ ꯃꯁꯤꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯦꯔꯤꯅꯥ ꯃꯍꯥꯛꯅ ꯃꯕꯨꯡꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯉꯥ ꯆꯥꯛ ꯑꯃꯗꯤ ꯑꯍꯥꯎꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯣꯡꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨꯃ ꯅꯤꯡꯊꯤꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯊꯨꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛꯅ ꯃꯍꯥꯛꯄꯨ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯆꯠꯀꯅꯤ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ꯫ ꯃꯦꯔꯤꯅꯥꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯍꯞꯇꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯁꯥꯡꯅ ꯀꯩꯁꯨ ꯂꯩꯊꯔꯣꯏ, ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯥꯒꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯦꯔꯤꯅꯥ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯕꯨꯡꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯕꯨꯡꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯆꯍꯤ 13-14ꯗꯤ ꯂꯣꯏꯅ ꯁꯨꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯃ ꯂꯥꯡꯕꯗꯒꯤ ꯃꯦꯔꯤꯅꯥ ꯑꯍꯤꯡ ꯑꯗꯨ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯃꯦꯔꯤꯅꯥ ꯃꯤꯅꯤꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯍꯥꯛ ꯑꯣꯐꯤꯁ ꯀꯥ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯣꯐꯤꯁ ꯑꯗꯨꯗ ꯊꯥꯏꯅ ꯃꯍꯥꯛꯀ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯍꯥꯛꯀ ꯈꯪꯅꯕ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯀ ꯈꯪꯅꯗꯕ ꯑꯅꯧꯕ ꯁ꯭ꯇꯥꯐ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯣꯐꯤꯁ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯁ꯭ꯇꯥꯐ ꯑꯃꯗ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯃꯣꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ꯫ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯀꯥꯆꯤꯟꯗ ꯐꯝꯂꯤꯕꯤ ꯌꯥꯝꯅ ꯅꯣꯏꯕ ꯅꯨꯄꯤ, ꯃꯌꯥꯒ ꯏꯆꯧ ꯆꯧꯕꯤ, ꯃꯁꯥꯒ ꯆꯥꯟꯅꯗꯅ ꯐꯤ ꯁꯦꯠꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯐꯥꯏꯜ ꯑꯃ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯂꯤꯁ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯃꯨꯟꯅ ꯄꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯅꯣꯏꯕ ꯅꯨꯄꯤ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯦꯔꯤꯅꯥꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯂꯤꯁ ꯑꯗꯨꯗ ꯌꯥꯎꯔꯝꯗ꯭ꯔꯦ, ꯃꯍꯥꯛꯀꯤ ꯐꯣꯝ ꯑꯗꯨ ꯃꯥꯡꯈ꯭ꯔꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯦꯔꯤꯅꯥ ꯈꯨꯗꯛ ꯑꯗꯨꯗ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯁꯥꯎꯒꯠꯂꯛꯏ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ, ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯐꯤꯁ ꯑꯗꯨꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨꯗꯤ ꯍꯣꯡꯗꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯆꯨꯝꯃꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ꯫ ꯅꯍꯥꯛꯀꯤ ꯐꯣꯝ ꯑꯗꯨ ꯐꯥꯏꯜ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯕ ꯐꯥꯏꯜ ꯃꯌꯥꯝ ꯑꯁꯤ ꯑꯩꯍꯥꯛꯅ ꯊꯤꯕ ꯉꯝꯂꯔꯣꯏ, ꯑꯗꯨꯅ ꯑꯩꯍꯥꯛ ꯅꯨꯄꯥ ꯃꯆꯥ ꯑꯃꯗ ꯊꯤꯍꯜꯂꯒꯦ, ꯑꯗꯨꯕꯨ ꯅꯍꯥꯛ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯄꯦꯁꯣ 10ꯗꯤ ꯄꯤꯌꯨ" ꯍꯥꯏꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯦꯔꯤꯅꯥ ꯊꯧꯗꯣꯛ ꯑꯁꯤ ꯃꯉꯣꯟꯗ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯊꯥꯖꯔꯨꯗꯦ꯫ ꯃꯍꯥꯛꯁꯨ ꯑꯣꯐꯤꯁ ꯑꯗꯨꯗ ꯐꯝꯂꯤꯕ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯁꯨ ꯊꯕꯛ ꯇꯧꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯊꯦꯡꯅꯔꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯔꯤꯅꯥ
mahaksu hek nanthokpa ngamlamde. Begtagi peso kun lauthoki aduga nupi aduda pirami. Nupi aduda mahak horen nungthil lakpa yagadra haina hanglami. Nupi aduna momon noktuna khumlaki, ibema nahangna hena khangliba aduni file asi kayagi matik yamliba. Masi thibada phana yamna kuina changani. Hayeng oina lakpiro haina hairaki. Merina mahak athapa mafamdagi lakpani haina haijarami. Adubu nupi aduna mahakna ngamba mateng pangge adubu mahakki thabak adudi hayeng tarani haina hairami. Merina mahak upai leitana thoglaki. Mahak haujik karisu tawningai leite. Maram asina mahak office adudagi thoglaki aduga kuipogi kaithel aduda changlami. Mahakna kaithel aduda phamliba miyoising aduda khwaidagi phaba gabardin phi adu lupa kaya pi haina hangduna laklami. Mamai thangdadi mahak departmental store amadagi peso kunthra mari piba gabardin phi ama leirami. Kaithel adugi akoibada yoliba chinjak ki mamal sing adu koina yenglaki. Mafam adudadi chana thaknaba polam sing asi yamna tanglami. Mahangna khalli makhoigi lam adudana hena potchai sing asi hongi. Mafam asidadi potchai gi mamal asi yamna wangi. Peso manga piba chau ama charami aduga mahak sar aduda koina chatlami. Merina Manila da chattaba mahak phana yamna kuiri. Mahangna handak lakpa asidadi yamna awonba ahongba leiramle. Mahakti hairiba mafam asi awangba glass na khajinba building mayam ama leiba ina kairak yamna khunba America gumba mafam amani. Mafam adu urubada Merina mahaki America da chatkadauba machanupa adu ningsinglaki. Nongmadi mahakisu mahaki machanupa aduga loinana America da chatkani haibagi asa ama tawjarami. Adubu makati hairiba mafam asi America dagi tadaba mafam amani. Makhoina mafam asi makhoigi leibakta leina atopa leibak aduda amuk chatlukigadra haina tattana makhoigi mathamoida wahang asi hangjarami. Mathangi ayukta Merina Ministry Office aduda amuk laki. Ngarang office aduda phamhobi anoibi nupi aduna mahaki che chang adu lokhoktuna thamlamle. Adubu mahak form anauba ama amuk mention batarami. Form aduna atopa form D22A kauba office amadagi amuk lauba tarami. Office adu atopa building amada amuk lay. Merina atopa building adu da amuk laktuna mahak form adu laugadawribani. Aduga form adu amuk mention gadawribani. Form adu mention laga personnel section da changduna amuk officer amada choi tawhangadawribani. Aduga amuk mahak hanagi office adu da amuk form adu thajinba lakadawribani. Office aduna dolan adugi manga suba mathon adu da amuk lairami. Madusu building adugi lip adu yadaduna mahak makhongna office adu tana stair kaduna amuk chatkadawribani. Merina dolan adugi manga suba office adu da amuk karai aduga mahak D22A gi office ta changlaktuna form adu lauge haiduna office adu da phamliba nupa adu da hairami. Adubu office adu da phamlamliba nupa aduna haujikti form adu loithokre aduna form adu hayeng oina lauba lako haina hairaklami. Merina sarkar gi office singi chatnabi adu mahak khanglami. Mahak yamna sauninglami. Madudagi mahakna nupa adu gi table adu da peso manga khak thadarami. Aduga mahak yamna thuba thabak ama leiri aduna mahaki form adu upai ama tawduna khitang thuna pibiyu haina haijarami. Peso ani chapi ama pujaraklamlabadi phagadawani. Haujikti irai laina peso manga tingle haina mahangna khalami. Nupa aduna mahaki table aduda yauriba drawer adu chingthoraki aduga form adu puthораktuna Merina da pirami. Form adu lauthokpada minute ama phawba changlamde. Form aduda wahang mayam ama yaurami. School gi college gi amadi atoppa laibakta chatlu kholubagi wahang mayam ama yaurami. Form adu ubada Merina yamna hauna noklami. Mahangna khalli ngasi phawbada sarkar gi thabak macha ama tawba makhoi gumbana karamba matamda mapalamda chatkani. Mapalamda chatpadi lairadana makhoi gi lam adu phawba thungna chatpa phangjade. Merina mikup aduda ngaihaktang mahaki haukhiba punsida mahangna kari oiningkhiba amadi mahangna kari pamkhiba haiba adu mahak khangning ningsinglaklami. Mahangna angang oiringai mahak mantri ama oiningkhi adubu
mahak mantri ama oiba ngamkhidrabasu mapuroibaga mahakka nungsi chanana leiba matau aduda mantri oiba phanghaudabagi nungaitaba adumadi mahak kaukirami makhoina yamna wana hotnajaduna ingkhol machet ama leisinjaduna yumkai sajinduna makhoi nungaina leiba phanglami mantri amana tumpham chafam khangdana sagadauba mathasing adudi makhoi sakhidre merina form adu mentionba loiraduna office adugi chief officer aduda maki form adu thajinba changlai hairiba chief officer asidi yamna pukchel sengi senja thumja tawde haina miyamna hainarami adubu nupa asi pukchel sengi sengde haiba asi merina su hojik khanglagani merina ngaiba yaba ngairaba matung mahaki maming kaurakpadagi mahaksu glass na koina khajiliba office adugi mamangda changchinduna leplami office adugi manungda chief Bermudez phamlami officer aduna Merina da mahaki kari tawgadawba leire haina hanglai Merina su mahaki che changsing adu table aduda puthoktuna thammi aduga mahaki promotion adugi matangda chief Bermudez ta hairami chief officer aduna Merina gi che changsing adu yamna munna parami aduga hairai ibema nahaki che changsing asi loina chumle mathangdi kari tawgani haibadu nahangna hena khanglamlagani aihangna soi tawba loiraba che changsing asi nahak finance section da changduna amu nahaki pithokadawba paisa leiribra haina hangu leirabadi makhoina nahaki peso chama soidana tha khudingi pigani aduga nahaki thagi tolopti chahi asigi ahoba thadagi hengalakpa hogani aina nahaki damak soidana phanaba sinbigani nahak sarkar gi loisang asida phana yamna kuina thabak tawrakle haibasisu aihak khangi karigumba kanda aikhoina pamleba posak adu yamna thengna phangbasu yawi adubu aikhoi khangba kanba amadi ngaiba kanba tabani nahaki anouba thabak aduda mai paksaro haina officer aduna Merina da bor piraki Merina yamna haraubaga loinana mahak tawpham khangdana chief officer aduda masina loirabra saheb aihaki chithanan thaba karisu leitrabra haina hangjarami chief officer aduna karisu watre haina hairami adubu Merina mahak akauba amadi leire mahangna chief officer adubu thagat wahai haiba kauramle mahangna officer adugi thongjin yawraklaba matam aduda mahangna khalaki madudi chief officer asi tasengna pukchel sengba mini mahaki su gabardin gi phi khara leibiramba yabani mahaki thagi tolop hengat hanbata nattana mahaki thagi ahenba paisa khara su pibinaba mahangna sinbiribani Merina yamna thuna mahak lafoi khara chasilaga ising khara thakchinduna mahak finance section da amuk lagi office aduda leiramliba staff nupi sing adu khara amana wari saduna phamli khara amana khabar pari aduga khara amana amuk karisu tawdana leirami adubu Merina na unaba lagleba finance officer adudi office aduda leiramde staff amada hangbada mahakti mathangi numit phawba lakloi haina hairaklami Merina office adudagi thoglai aduga mahak hall da chattuna film ama yenge haina khalami mathangi numitta amu mahak finance ki office aduda pung nipan taba matamda laklami office aduda masak matau phajabi staff mayam aduna thabakti tawdaduna wathi warem ngangduna leiriba adu mahak su urami pung nipan makhai tarakpa adwaida finance ki chief Julio Lobo hairiba nupa adu office ta laklami Mr. Lobo ministry gi yamna maru oiba mi amani Merina Lobo gi office aduda changchilami office aduda Lobo file khara yenglami aduga calculator ama paiduna mahak hisab khara subagi moongda leirami Merina ubada Lobo mangak adu haigalai aduga momon noktu da yenglai mahaki kari tanasi haibano haina hangbirai Merina na mahaki promotion adugi matangda wari adu loina lirami aduga mahak athapa lamdagi ni haina su hairami Lobo na momon noktu na hairaki ibema nahaki che changsing adu mafam asida thamlamro aihak hojik yamna thuna thangnaba sahar asida meeting ama chatlagani pung manga phawbadi aihak office asida leiraroi pung manga gi matungda nahak laklo aduga thabak asi tanarasi haina hairaki Merina numit chuppa ama mahak ngaiba tarami mahaki promotion kabagi loiba naidana chenthok chensin tawba asida
mahak makok chikpa ama phaurami mahang matomta amuk khanjai mahaki asidi phanabu phari mahaka khangnaba oja ama mafam amadagi mafam amada posting chatpada peso lising ama hena tingki mahangna office manungda leiringai mapanda nong taraklami nong tarabanina mahak mapan thokpasu yadre aduna building aduda leiriba department sing adu koina satuna yenglami matamdi asum haukhiduna pung ahum tasilaklami merina pung manga taba ngaiba oina wari lairik masa ama paduna leirami wari adu mahak karisu pungning changna paramde office adudana staff nupi sing aduna wari sanaba wathi warem ngangnaba leplamde pung manga tabaga lobo office ta laki staff sing adu mahaki kada changki aduga che khara khara pairaga thulakhi mayam aduna thona khraba matung merina lobogi manakta changsilaki mahak ek ubaga lobona mahak pu koksinduna phamhalli aduga mahaki che changsing adu mahak paiba ngamdre hayeng asi thangje numit oirabasu mahak thabak aduma tawgani haina mahaki thabak adu hayeng oina tawbirage haina hairami aduga mahak thangje numit phawba leptana thabak tawi haiba asi hana khangbra haina hangi merinana mahak khangjade haina khumi lobo churup upu amadagi churup amo lokthoraki aduga mahaki hangama palkaraba maya adu utuna churup adu thaglaki mahangna hairaki tha amada peso chama phanggadauba adudi chahi amadadi peso lising amaga chani tare adudi aihaki peso nifu piba chak chara amadi pijau haina hairaki merinana mahak soidana pijage haina khumi lobona amuk khumlaki aihaki khwaidagi pamjaba Japanese hotel ama lei Irmitada hek thibada irai laina dumak phangani aihak nongmaijing numitki nungthilgi pung 3 taba matam aduda nahaki promotion gi che changsing adu paiduna mafam aduda ngairamlage nahak laklo haina hairami merinana mahak soidana laki haina hairami chakluk amagi mamal peso nifuni merina mahak chak chaba yaudrabadi mayumda hanbagi bus ticket phawbadi kakpa konakhini thangja amadi nongmaijing numitki ayuk phawba merina mapan thoklamde mahakki mabung adugi mayumda leirami mahak mapan thoklurabadi paisa tingani haina pakhatpadagi mapan thoklamde mahangna mabunggi mayum aduda chak insang phajana thonglami imung manung wainana sitoktuna taithoklami amadi mirangna chingba kanthaduna kamayam adu sitnana losilami mabung adu mahaki mawung matau aduda yamna penjarami haraujarami nongmaijingdi nungthil aduda merina lobona hairakhiba Japanese hotel adu thiba laklami hotel aduda chaba thakpa tawriba miyoising adu ayambana miraibaktagi lakpa mi ngakta oirami masida natana hotel adu potchai yamna tangba hotel amasu oirami chak chabagi mamal adu nattaba hotel aduda seba tawriba puthok pusin tawriba mi adu phau paisa pinarami merina loboda pukchel sengna mahak hotel aduda chak chara ama phawba pijaba ngamloi haina haidokpa tabani mahaki paisa yamna yaudre chak chaminaba konararoi adugi mahutta hayeng mahaki tolok phanglaga khudol pot ama oina pirage haina mahak haiba tabani merina mafam adudagi thoglaki aduga thaina mahangna college tamlingai matamda changkhiba Manila hotel hairiba mafam aduda laklami hotel aduda mahaki nupaga loinana college tamba loirakpada jagoi saminakhiba adu mahak ningsinglaklami haukhiba matam adu ningsingladuna merina momo nokcharami adubu hotel adu haujikti yamna hongle hanaga manadre hotel adugi manung adu anau design mayam ama hapchilamle table chokri na chingbasu loinabak anau silamle mafam aduda mahangna kopi yonba dukan ama urami adubu mahak kopi lainaba paisa phawba sudaduna kopi adu thaktana sofa amada phamduna lambida chatliba miyam adu yengduna leirami pung 6:30 tarakpa aduda mahak hanagi lobona haiba hotel aduda amuk laki mafam aduda lobo phamduna leirami makhoi ani table amagi mamangda phamlami makhoi gi akoibasing adu hauraba chak insanggi manam mayam ama thadoraklami merina mahaki panggal araiba makhai puthoktuna yamna ikaina hairaki sar ehakti yamna lairaba kirani macha amani peso chamadagi hena yaujarakti lobona
makhut adu makhuda thamduna hairaki nungsirabi ibema nahaki paisa adu loina chathok loida aidi kopi khara thaklaga nga ama ani charaga adumak yare yamna chasin ba haiba asi afaba natti maru oiribadi nungsinaba asini kopi thakpa loiraga aikhoi ani hotel gi phajaraba ka abada leirusi paisa karisu yamna changloi peso nifuna adumak konagani chip lobo na hairiba wa adu Merina suktha thajaramdi madudagi mahakna mayam amana haina hoba lobo hairiba nupa asi nupi angang singda yamna lujadaba mi amani haiba adu mahakna ningsinglaklami Merina na hairaki sar aihak isa ahum leiraba nupi ni aihaki isa ahal adu phawba luhongduna isu leiraba nupi amani lobo na hairaki madudi yamna nungaiba pawni adubu nahakti masu leiraba mabukti mande haina hairaga Merina da yamna munna yengduna leirami mahaki mawung matau aduda Merina masa adu hainadaba phawraklami mamai adu ngaksang ngangsilaklami lobo na makha taraki nahakti chahi ga chanadana nasakna tawbu yamna phajarine Merina na amuk sar aihak chahi 95 surabi nupini adubu nahakti chahi 35 suraba nupi phawba mande chahi 15 gi nupi mali haina hairaga noklami Merina mahaki promotion adu phangnabagi damak mahak lobo na haiba yaba tarami mahak lobo galoina na lobo gi gari khamduna leiriba mafam aduda laklami Merina gi tunggi punsi asi kari oirakani haibasi haujik lobo gi makhutta leikibagi mowongda tawrami Merina na yamna kanna haijarami adubu lobo na tabiramde lobo na ngamduna makhoi ani lobo na pusinba hotel gi ka aduda changlaklami Merina na amuka hanna haijarami sar aihaki thagi tolop adudagi paisa tangkhai ama sarda pizage masidadi tawbiganu sar haina haijarami lobo na Merina da yamna sauna yengi aduga apangbi aihak paisa darkar oidi haina hairaga mahaki khongup adu lauthokba hawi Merina na tuminna leiba matau adu ubada lobo na mahaki mafi marol sing adu lauthoku haina yamna kanna lauduna hairaklami lobo na mahaki masa adu sokpa horakpada mahaki mapuroiba amadi mahaki masa sing adu mitmangda uraklami makhoibu kauduna mahak tumina kapcharami Merina mahaki leifam adu yaurakpada numidangi pung mapal tarami mahak irulufam ka aduda changduna wakhal khanna khanna irulurami mahakna lobobu tukacharami amadi sangsar asida chatnariba mayam asibu mahakna tukacharami hayengna amuk loboga unaraga karam thoklagadawriba mahakna ngarang purakani haina haikhiba mahaki promotion gi che adusu pubirakhide Merina ahing chupa ama wakhal khanbada mahak tumlamde mahaki thabak adudi loisinba pamlami Merina lobogi office aduda changlaki mahak changlakpa ubada lobo momon noklaki aduga hojik makhoi ani mahaki promotion gi che chang adu puduna makhoi mantri gi manakta chatsi haina hairami mantri gi office adu yamna chawrami carpet apak pa mayam amasu tharami phaglang sing aduda su phajaraba lai mayam amasu yeklami aduga kachin adudana asangba awangba pambi sing tharami mantri Gusman atangba phurit khongrau setuna mahak office aduda phamlami mantri Gusman asi yu yamna thakali haibagi paw asi Merina su tarami masida sunatana mantri adu numit aduda uirum tawduna masa adu ihai hairami chief lobona Merina gi che adu mantri adugi mamangda thami mantri aduna mahaki che adu munna yengi aduga Merina da onsinduna ibema nahaki promotion gi che asi aihak sign tawrage yamna phare haina haibiraki mahangna che adu soi tawba loiraba matung Merina da amuk onsilaktuna wahang khara hanglaki ibema nakhoigi lam adudi karam tawri kari awaba samasya mayoknari nakhoigi lam asi aikhoigi society planning tawbada yamna maru oiba lam amani nahaka thengnaduna wari saba asi aihak yamna nungaire Merina mantri aduda munna yengi aduga wakhalda khali ayuk asida yu asuk yamna ngawba mantri asibu karamba mantri no mahangna hangliba asi asengbagi oiraba jala haina khali aduga mahangna makhoigi lam adudadi karisu thoidokpa awaba samasya amatta mayoknaba leiti haina hairaki minister aduna amuk hairaki
asengba achumba adu ta hayu ibema nahangna asengba achumba sing adu hairaba matam aduda aikhoi gi leibak asi chaukhatpa haibadu oigadawribani haina hairaki Merina na kari su thoidokpa leite mahangna hairiba adu asengba achumba ngaktani haina hairami madudagi minister aduna kari su thoidokpa leitrabadi phare adubu nakhoi yamna kanna thabak tawgadabani aikhoi gi leibak asibu mikok thongnaba hotnabada nakhoi gi su thodang yamna chauna yauribani haina pautak pibirami Merina na mahak soidana mantri na hairiba sing adu tawgani haina hairami Merina mahaki bus ticket adu kakraba matung peso ani khaktamak lemlami mahangna mayumlomda yorakpa matam aduda numidangi pung taruk hen khirami numidangi matam yauraduna manchilaklami paisa tingdana bagidamak mahak bus parking adudagi mayum phawba makhongna laklami mahak atopa lamda chatlui haibagi kari su purakpa leiti supnatagi gabardin phi aduga sem ani khaktaga puraklami sahar adudagi khara haithakrabadi lambi su mai thandi aduga lambi su yamna phatlamde makhoidi sahargi sidaida manamasing thajaduna sa yen loijaduna hingba mioi singni mahangna sum lakpada amamba lambi aduda nupa ama chongthoraktuna mahaki bag adu munduna puna bahonarami Merina su bag adu yamna kanna chinglami adubu nupa aduna yamna kanna inlakpada Merina mamai adu soktuna leimaida tarami nupa aduna mahaki bag adu munduna chen khirami Merina na upai di leita maningda lau lau duna leihawi bag aduda paisa amata yaukhidabani aihaki che chang khara khaktani haina kapna laujarami Merina leimaidagi tapna tamna hogalai mahak masa adu yamna sonthare mayum yaugadawba lambi su phana sangna watli adubu mahaki khong adudi thangba thoklamde tanja aduda nongsu yamna kanna chutharaklami nong tupkadawba satin adusu bag aduda yaukhirami mahak nonglak aduda nong chotpagi nungaitabadi phauramde adubu mahaki che changsing adu mangkhibagi nungaitaba aduna mahak mathamoi adu kairami che adu yaudravadi mahaki thabakki promotion su phanglaroi paisa su hena phanglaroi masida sunattana mahangna amuk hanna Manila da chatuna mahaki hanagi promotion gi che changsing adugi copy ama piyu haibada irai laina pirakadawba leite madu oithoktabani Merina mahak warabasu wana mayum yaunaba laklami yumgi thong adu hek hangdokpaga mahaki mapuroiba amadi mahaki masasing adu chaksa duna leirami mama ubada masasing adu chensilaki aduga mama bu konsinjarami mama gi taiphet taraba maithong leikhom leinangna itaitaraba phi adu ubada masasing amadi mahaki mapuroibana kari taurabagi haina hangi adubu Merina gi machindagi paukhum amata phanglamde masasinggi amadi mapuroibagi minungsina thallaba wahaising aduna mahaki maning tamna sinthariba pirang adubudi adumak thingba ngamkhidre wari asi matang asida loisinjare wari asi libada soikhiba yaurabasu tabiriba pumnamak nangakpinaba nolukna haijari